इमेस्टेबी में ताबीरी बसिंगबो नमाइथम काजल देबीना खुरुमजरी हौजे नुंथगबा पाव पिजरी हौकिबा चाही लिस्टिंगने कुलुमदगी मे अहुमदगी लमदमसिदा थोकलिबा वाथोअसिना मरम ओइरगा लैतान पोपी मनिंग लेकाइदगी लांजनदुना सावंबोंग लिप कैम्पता लैरखिबी थियाम अमुशना मपुरोइबा थियाम इबोहनबी ngarang mahaki relief camp ki kada thawi yanduna sikhibagi thaudosteги matangda relief camp ta leiriba inmates singna awawa phongdok laduna amadi lengak na lokhatliba thabok tharom singbo pendaba phongdokuna wakat mifam sa thakre wakat mifam aduda saru yakhibi relief camp asimakta dagi ngangbam amutomi na hai tha 18 sujud da lengak na aikhoi yumda amuk hanjin hanabagi thabak amata pakhatri jingda leiba yararoi hairabasu tampakta chapchaba mafam amada oirasu pibidana relief camp asida adumak lehalibasi kayam kuina lekhigadawribano awaba maisa mayam amana wakhal hakchang pumnamak loina phumangnare ngarang relief camp asimakta dagi ima amasu asigumba awaba kaya asi khangba ngamdabadagi masa mathanda sijakre lengak na cheng chak khara piba sinadi yum ama pubada awaba kaya ama mayoknari awatpa menaba hotnabada migi khulang thiduna suna hotnabada su awaba amasu oiri lengak na aikhoi bu relief camp asida asumna awaba marakta kayam kuina thamkhigadawribano asumna thamgadaba oirabadi aikhoi khudingmak lengak na punna hatopiro ngasi su mafam kayada misi mina thokli aikhoi gi mi yaude haina leithokpasu ngamde thokliba thaudo wathawasibo इंथनबा लेंगा असिना होटनरब्रा हाइबसु होटनदे मागी इमुंग मनुंग मचामसु सोक्ट्री हाइबगी वखलदा मागी फम अदु मीना मुनखिगदौरे हाइना कोलगा लेबगी थवोंग असिंग खुदक्ता तोपिरो सोकलिबा सिरिबसिंग असी महाकमकी ममानी मचानी मनाउनी हाइबा वखल अदु खंबिउ फोंदोखी सी अखोइदी अदुनि इचानी इनाउनी खलुबदजु नुंगाइते असुगुम मयामजे इरांगजे नेमधनबा सिनबीब्रा हाबिजु सिनबीदे गवर्नमेंट जिना तौलिजे माई मचा मसु सोक्त्रबनी हाइना दुम तुमिन दुम मागी फमदो चौक्रीदो मीना मुनगिदोरे हाइना कोला लेबदो अदुगी वाखंदो थादोगा सिरिजे इमानी अदगी सिरिजे इचानी सिरिजे इनाउनी हाइबा वाखंदो सिजे हाइहनिंगी सिजिमतंगदि मोइदा खंगनिंगी अदुगा सि हारगा इलो संजर मसागी युम इंखोल लेना रिलीफ कैम्पता अरोइबा याहिब तानिंगदे इसागी युमदा हल्लगा अरोइबा याहिब तानबा पामे हाइना सजीवा जेल प्रीफेब्रिकेटेड हाउस रिलीफ कैम्पता लेरिबा इनमेस्टिंग माइकैदगी पेंदबा फोंदोरकली अपुनबा अवनबा मणिपुर अमगिदमक कांगले वुमेन वेलफेयर एसोसिएशन ऑल मणिपुर प्रोग्रेसिव स्टूडेंट्स एसोसिएशन ना पुन्ना खोसमनदुना ngasi सजीवादा हांगलिबा लेंगाकी प्रीफेब्रिकेटेड हाउस रिलीफ कैम्पता चथकिबा wakat mifam amada pendaba phongdok aduna inmet wahengbam ongbi baby amadi khoirom biseshori na hai ngarang mokta dasu sawongbong lep camp ta leibi inmet ama masagi kada suicide tawduna sirambagi yamna nungaitaba thodok thengnari asegumba nungaitaba thodok asi relief camp asida su tholok loi hainengai leite maram asina relief camp asida lengak na pijaba khara charaga leihanbagi mahota masagi maramda hanjan hanbiu relief camp asida leiri basing asi यामना नुंगाइना लेरी हाइना माइकै कयादगी हाइना अलिबा वाफम असि ताबदा थमो यामना सोकनिंगाइ ओइ रिलीफ कैम्पता लेरिबसिंग असि तुंबा चाबा खंगदना अवा चैथें कया मायoknaduna लेलिबनी मसिदा इनमेस्टिंग यामना नुंगाइना लेबा ओइना उरिबसि नुंगाइते मरम असिना लेंगाकना इनमेस्टिंग असिगी अखन्नबा मिएंग चंगबि रगा अथुबबदा युमदा हंजन हंबियो हाइकी wakat mifam aduda santige waroisin purakpa ngamba leader ama oheningi center da manipur miyam gi damak makhau pongna ngangba ngamba luching purial ama oheningi aikhoi kayam kuina relief camp ta lekhigani sarkar na saba fabricated house ta leiba pamde isa gi leifam da leiba pami aikhoi gi mating leiba ching tam ani gi waroisin purakpa ngamba leader ama leheningi haibana chingba wai sing thawa play kai kaya sujinabaga loinana makhoi bu yumda hanjun hambiu haiba kholaw kaya su lauki amadi lana shina maram oiraga lekhidraba athawa singi mafamda ikai khumnaba utki सोलबा अहल लमा लेरिबा मयामते इखोंदिदा सिरेदा सोना लाबा अहल मयाम दिगे मफम निदा मखोगी अरोइबा मोफम ओहनजनिंग मदुदना मयुम इखोंदिदा हंजनजरगा सोलबा अहल मयाम दे मखोगी हौरफ सानाफम ओदिबा मफम मदुदा मखोगी अरोइबा मोफम ओहनबियो पाबुंग बिरेना मसी मतंग खंबियो हाइजनिंगे मफम असिदा मोहन चाही अनि फाजिलक्लबा मणिपुर थोकलिबा इरांग असि लोइसिनबिरो हाइना लेंगाकता तक्सिनदुना कांगले वुमेन्स वेलफेयर एसोसिएशन अपुनबा मणिपुर गी अवनबा अमगिदमक ऑल मणिपुर प्रोग्रेसिव स्टूडेंट्स एसोसिएशन अमदी इरांग असिदा लांजलक्तुना लेमराम एसए गर्ल्स हॉस्टल अमदी लेमराम गवर्नमेंट हाई स्कूल दा
Changzafam Lauriba, internally displaced persons Singna, Kusamana Shinduna, Laimaram Kangjebung Community Hall da, Ngasi Wakat Mifam Satakre, Wakat Mifam Aduda, Center da Manipur Miam Gidamak, Makopong na Laubangamba, Luching Purial Ama Ohaningi, Aikoigi Mating Leba, Nupatokpa, Ching Tamaroishin Propangamba, Leader Ama Lehaningi, Aikoi Lip Camta Lejaning Dre, Government Saba Prefabricated House that Lining Day, Government Piba, Chak Chaning Day, IDP Singi, Awawa Kangba, Government Ama Pami, Tokliba Land Estate, Ushimbang Gadaba, Government Ama Pami, Haina Taba, Pleka Kaya Shushinaki, Luinana, Kolaukia Sulauki. Wakat Mifam Adugi Saruk Ama Oina, Hauki Batang Mapanda, Labukta Tabak Suringeda, Kukim Neten Singna, Nushi Haitena Mihati Nahato Pikraba, Saiton Watala. Sapam Shopia, Gitawain Laram Lenda, Ingna Chukna Layunaba, Minute Ani, Tumina Leptuna, Taibang Mapugi Mafamda, Tauniki, Luinana, Sofiana Laki Dabagi Awaba Fondoki. Churachanpur di Phalen dagi Lanjolaptuna, Laimaram Esigal Social da, Chongzafam Lauribi, Haikam Asalata na Fondorakibada, Tokliba Irang Ashida, Kukim Neten Singna, Hanjun Tenkang Kayada, Maiteshunda Landaba Yaning Day, Paliba Government Ashina, Tokliba Irang Sigi Warishin Atuba Matamda, Purokna Bashin Biu, Lengak na Chana Babiraga Relief Camta, Labor Lining Dre, Masamasagi Yumda, Handuna Tangdulaitana Labor Pangambiu Haiki. अखोइजे मफम चाबा अमदा अखोइजे लेहन बिरो हाइबसे आइगी वाखलोनी अदुगा मयामगिसु वाखलोनी अदुना अखोइना पामिबसे लान लोशन बिरगा कन्फ्लिक्ट लोशन बिरगा अखोइजे इसा इसा के युमदा हलन बिरो अदुगा अखोइगी पुंचीजे तंगदु लैताना लेहन हाइबसे सरकार की मथोंगनी खली अदुना सिसे अखोइगी रिलीफ कैम्प दा लेजरिबा इमाई बेन इचेन मयाम सिंगे मयाम की खुलाउजे आइना मयाम की बिहाफ्ता आइना सरकार दा हाइजरी Kuki Militan Singna Lieutenant Tongan Tongamba Chinyaga Tainava from Singda Leba, Maite Kul Singda Tarakiba Etek Makatana Satari. Ngasi Ayushu, Infal Iski, and Popi Police na Konba, Tamna Popi Kulda, Makatana no make up Tuna Landaraki. Ngarang Numidang Saiton, Kangchuk Chinkong, Kautruk, Fayeng, Kadangban, Fumlo Amadi, Senjam Chirang Dasu, Kuki Militan Singna, Akanmamong da, Bom Amadi, no make up Sinduna. Landarakpada CRPF ani yauna BDF ama asok apan nangki. Kuki singna satarakiba lan aduda Kangchup Chingkhong da leiba maitegi yum mapan yauna lanthum kaya mai thadok lamki. Kangchup Chingkhong amadi Kautrukta Kuki Neten singna satarakiba lan adu thingnana bahona bada hariba security personnel sing adu sokibani. Soklaba sing adudi langjing da leiba CRPF Manipur and Nagaland sector gi QAT gi Govinda Baro amadi Francis Kamlone. Makoi ani ka hena khudong thibadi nanghaudre hari. Adubu makoi na sijinaba BP gari di nongmai maru na panbadagi akai atoi thoki. Madugi mathakta Manipur Police Commando gi 407 BP gari amasu chaka anida nongmai maru na panduna hobagi mathakta gari adugi mingshal amadi atei mafam singda nongmai maru panbagi mami sing taba thingnaki. Loinena Kangchup Chingkhongda mai chakiba maitegi yum sing ayambana lawba yadana chaki. Mafam aduda mai kannaba Manipur Fire Service ki kangbuna chungshinna bada amamba oibagi mathakta chauna khuthokna bana awaba oiki. Adubu ahen ba Infal West ki SP KSH Thibakantana luchungba State Force amadi CRPF personnel sing chungshin badagi nakal anigi marakta khuthokna badu lepkraba matung numidang pung 13 tabada Fire Service ki kangbu yokshinba ngamki. Loinena Kuki Militan Singna Kablakpa Bomna Fayeng Kautruk amadi Fumlo Khulgi Yum amadi Lambi Shingda Taraki Kangchup Chingkhongdana Kuki Militan Singna Yum Mapanrom Bom Plan Tauduna Thugaiba Yauna Mai Tharam Kibani Ngarang Kangchup Chingkhongda Chatharakiba Etek Aduda Drone Sijinaduna Thadarakiba Pokhai Haudraba Bom Leramba Thingnaraki Amaromda Saiton Thamna Popi Santi Khongbalgi Mafamdasu Numidang Athengba Fawa Kuki Militan Singna Landaraki Adubu Toina Mishimina amadi asok apangi pau lekide. Leibaki irang astige khudong chawa lauraga karbawala singna nomada sangraba yadraba potlam singi mamal hena yoliba siga mari lenana lengak nam iyang changbiu haina Kokomi Student Front ki convener ningthaujam dana sandrana phongdokre ngase Kokomi Student Front na haujik thokliba irang blan blockade ki khudong chawa lauraga potchai gi mamal tangna yoliba karbawala dukan amadi godown singda drive sathakibaga mari lenana dana sandrana makhatana hai Chahiye sege October Marida Kef and PD na Pochegi Mamal Miyamda Yonaba Thokiba order aduda
दुकानदारसिंगना चप चाना योनबियु ngasi nagamapal alu gali amadi ngari gali da chuthakiba drive aduda mamal hena yolamba amadi baragi imungda lotuna thamlamba potlam sing adu phagatki hari potlam sing adu mapu singna sinaduna lengak na lepa mamanda yolhangani asu wari ngai chorak asida potki mamal hena yonba tawiganu makhata na drive asi chithakigani haiki hiện yon bây giờ bagi madugi plan amsu tawi aduna phina sathar pa drive ta koi pot che leite haraga losalaga thamma thengna raga di madu su madu tholopa pata tai ta khuding mak to madu akogi dukandar sina aduga akogi authority singna aduga akogi even godown chalai riba koi lamdam sila riba supplier singna su madugi sai tai ta se lobi kadawne ha pom che thamsari Manipur da thokliba lana sege khudong chawa loduna dukandar Sport ki mamal wang na yoliba si imagi mairana thigatpa hauragani haina imagi mairagi convener thoksom sujatana phongdokre ngase Manipur Press Cup ki thangjing hall da pangthokiba pawgi mifam amada wafam ase phongdok aduna sujatana hai Manipur ki chief minister na phongdokiba wafam amada kuki MLA taraga wari sanakhre hairubasu kuki MLA tarana pirak liba reply aduda ngase phawa pakhum ama piba ngamdriba karigino Manipur ki chamjaraba miyam asi lengak asina kari oina ubibagi sa sangom yengbiribra haibadu miyamna asengwa pakhum lengak asidagi pamdi Manipur da thokliba irang asigi matangda political party khudingmaki miyoi singna lagodaba firip ama lobiba pami loinana chief minister sindokpa pami Delhi da chotkiba MLA tarama panasu makhoigi apamba adu phangduna mai pakna thokpirau karigumba mai pakpang purakpa ngamdrabadi Manipur da amuk hana thokpiraklaganu Manipur da irang hek leibaga Delhi da chenchungibagi thabak topiro nakhoigi pandam adu phangnaba hotnabada nupa thokna thabak tawiyu amadi thokliba lan ashi ngasi phawba loshindana lengang asina thamliba micham miyam kaya asi ana yaroklaba phawba tumina yengduna leiba asi ta ashina takpadi micham miyam asi baligi hameng oina urabra loinana kuki militant singna taliba demand asi maitei micham miyam hatlaga phangba ngamgadawribra kuki singna taliba separate administration adu center lengak ta tandriba karigino masida natana Manipur da thokliba lan asigi khudong chawa loduna dukan phamliba miyoi singna potki mamal wangna yoliba si athuba matamda topiu karigumba imagi mairana dukan singda drive sathaba matamda potki mamal wangna yolamba thenarabadi maduda thorakpa afa fatagi tekchak pumba dukan phamliba miyoi singna pujagadabani haina su phongdokhi masini ai ngasi pedo da hai atu lo mi ka mai manungda PFC lo lepiu center chalu achoma film lepiu so achoma thabak to ra kari gida mutta achoma gida mutta center to wang mo de center post me na thok to han mo de center post ka ga wai da mutta la no step post ke help na tro india koi ki Manipur sigi lega sa sen sigi mate pa wala ko tro mo na ko thok so me me bro Lamdam asida thokliba irang asina maram oiraga igi mathau tarakpa miyoi singidamak igi awatpa menkhatnabagi pandamda Kangleipak Student Association KSA gi taramapalak shuba mapa kumanga mailinana ngasi blood center janimsta blood donation camp ama pangthokre ngasi pangthokiba blood donation camp aduga mailinana KSA gi vice president Sairam Hemjit na phongdorakpada KSA na lamdam asida leiriba hospital singda igi awatpa leiriba amadi igi mathau tarakpa miyoi singi khanduna watana thamnabagi pandamda kumjali sing ani supna mangadagi hauduna ngasi pawba KSA gi miyoi singna blood donation camp asi pangthotuna lakli kumsi sahigi oinasu donor yangkhaina piduna lebaki irangda asok apan nanglaba miyoi singna igi awatpa mayok nariba adu kharadang oirabasu menkhatpa ngamnaba pandamda ngasi gi donation camp asi pangthokpani miyamna piduna igi mathau taba miyoi singi punsi kanbada adom so thodang lobiu haiki Ana layengi mafam oiriba hospital da selgi demand ga mari lenana aki akhang pokhan bayaning de haina Kripa Darshini Hospital and Research Center gi lab in charge Gurumayum Romilana phongdokre ngase palace compound da leiba Kripa Darshini Hospital mamangda hospital asigi doctor nurse amadi staff singna phamkiba wakat mifam aduga mari lenana Gurumayum Romilana makha taraduna haujalamda masida thokliba irang asina maram oiraga miyam pumna kham thengna wanaringe chorak asida miyam gi seba tawduna ana layenge thabak tawriba hospital da sakangdaba sing laktuna
ꯁꯦꯜꯒꯤ ꯗꯤꯃꯥꯟꯒ ꯃꯔꯤ ꯂꯩꯅꯅ ꯍꯣꯁꯄꯤꯇꯥꯜ ꯊꯣꯡ ꯂꯣꯟꯗ꯭ꯔꯕꯗꯤ ꯕꯣꯝ ꯂꯪꯁꯟꯒꯅꯤ ꯍꯥꯏꯗꯨꯅ ꯑꯀꯤ ꯑꯈꯪ ꯄꯤꯔꯤꯕ ꯑꯁꯤ ꯌꯥꯅꯤꯡꯗꯦ ꯃꯤꯌꯥꯝꯒꯤ ꯑꯅꯥ ꯂꯥꯌꯦꯡꯒꯤ ꯂꯝꯗ ꯃꯊꯧ ꯇꯧꯔꯤꯕꯁꯤꯡꯕꯨ ꯑꯃꯨꯛ ꯍꯟꯅ ꯑꯀꯤ ꯇꯨꯖꯨꯡ ꯄꯣꯛꯍꯟꯕꯤꯒꯅꯨ ꯅꯨꯡꯉꯥꯏꯇꯕ ꯀꯌꯥ ꯂꯩꯔꯕꯁꯨ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯋꯥꯔꯣꯏꯁꯤꯟ ꯄꯨꯔꯛꯅꯕ ꯍꯣꯠꯅꯁꯤ ꯍꯥꯏꯈꯤ ꯑꯩꯒꯤ ꯃꯤꯡ ꯔꯨꯃꯩ ꯔꯨꯝꯂꯥ ꯗꯦꯕꯤ ꯂꯦꯞ ꯏꯟꯆꯥꯔꯖ ꯀꯦꯄꯥꯔꯗꯁꯅꯤ ꯑꯦꯗꯚꯥꯟꯁ ꯍꯣꯁꯄꯤꯇꯥꯜ ꯑꯦꯟ ꯔꯤꯁꯥꯎ ꯙꯔꯅꯥ ꯐꯝꯃꯤ ꯃꯔꯝꯁꯦ ꯑꯩꯈꯣꯏꯒꯤ ꯍꯟꯗꯛ ꯃꯔꯛꯁꯦꯀꯣ ꯍꯣꯁꯄꯤꯇꯥꯜꯁꯤꯗ ꯁꯦꯟꯒꯤ ꯗꯤꯃꯥꯟ ꯈꯔ ꯂꯩꯕꯗꯒꯤ ꯑꯀꯤ ꯑꯈꯪ ꯊꯣꯛꯍꯟꯕ ꯈꯔ ꯂꯩꯔꯦ ꯍꯣꯁꯄꯤꯇꯥꯜꯗ ꯂꯥꯛꯑꯒ ꯈꯪꯗꯕꯁꯤꯡ ꯍꯥꯏꯇꯥꯔꯦ ꯑꯗꯨꯗꯨꯅ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯥꯐꯁꯤꯡꯒꯤ ꯑꯃꯗꯤ ꯑꯅꯥꯕꯁꯤꯡꯒꯤ ꯌꯦꯡꯕꯤꯔꯒ ꯁꯤꯒꯨꯝꯕ ꯑꯀꯤ ꯑꯈꯪꯒꯤ ꯊꯕꯛꯁꯦ ꯊꯣꯛꯍꯟꯕꯤꯒꯅꯨ ꯍꯥꯏꯅ ꯑꯗꯨꯒꯤ ꯃꯔꯛꯇ ꯈꯪꯖꯕ ꯁꯤꯇꯤꯟ ꯄ꯭ꯔꯣꯇꯦꯁ ꯃꯇꯥꯡ ꯑꯁꯤꯗ ꯅꯨꯡꯊꯤꯜꯒꯤ ꯄꯥꯎ ꯁꯟꯗꯣꯛꯆꯕ ꯂꯣꯏꯁꯤꯟꯖꯔꯤ ꯃꯤꯠꯌꯦꯡ ꯇꯥꯕꯤꯔꯤꯕꯁꯤꯡꯕꯨ ꯑꯃꯨꯛ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ